thadou phuropna makoi kuki ki manung chande hairubadagi KNF na thadou phurupta khut thagani haina warning tawkhre sungtok thokidaba kuki singe sasinaba Anglo Kuki War Bharat Laingang na namduna sumhangadawribra haina wahang hangba honaragle Anglo Kuki War 1917-1919 bu Ukrul district ki manung chana laiba Longpi village ta thoki haina Government of India ga official website amritmahasab.nic.in da thagalakpabu Northern Tangkhul Naga singna mai hono saukibaga loinana matau karamna government ki website asida aranba wafam singa se hapsilibano haina wahang kaya hangnaragle haiba website asida British colonial rule gi mayokta Ukrul district ta kuki singna inkumja 1917-1919 gi May phawba lal hauki haina palle First World War matamda kuki singbu namduna labor oina recruitment tawba kuki ship singbu British singna control tawduna nam haduna tax lobagi thabaki mayokta British singi mathakta lal hauki bani haina so website adu da panbata natana guerrilla war phawba British singi mathakta sathaki haina so palle maramaduna Ukrul district ki official incharge singna asigumba aranba wafam singasi government ki website ta thamkiba adu sengdorak haina scholar amadi local historian singna akan wafam thamlakle pawmoi masa ani phubada senaba mioi singna lale haijadri phawba economic blockade khongjang handokloi hana Naga lut singna phongdokre thadou convention Guwahati organizing committee TCGOC 2024 na sinduna thasigi amadagi hauduna ani phawba Guwahati da sathakiba thadou convention 2024 na laukiba ware pu tongan maikai degi thagatpa amadi nungaiba phongdorakle panba yabadi convention asina NRC sanabada mapung phana saugatpa amadi state lengang na sangsiliba war on drug mapung phana saugatpa haina warep lokibani sarkar gi doctor singna private hospital amadi clinic ta thabak toram labadi makoi gi mathakta action lokotkani haina health minister Dr. Sapam Ranjana phongdokre sarkar gi doctor sing niyom gi wangmada private hospital amadi private clinic sing da thabak toram labadi makoi gi mathakta action lokotkani haina health minister Dr. Sapam Ranjana phongdokre wafam asi ngarang lamfel da labor rims gi college of nursing gi taraga humdoi shuba foundation day amadi wasaklobagi oromga mari linana saruk yaba lakpada wafam asi phongdokhibani mahangna makhata aduna high college asina afaba nurse kaya ama uthoktuna lakliba asi afaba khongthang amane nursing asi healthcare system gi yanglen saru ama oibata natana maru oiba patient singda haksel gi matangda mamutana khanganaba honabadasu nursing asina achawa thodang lawri haina su phongdokhe ngarang thambal munda kwakta ngaujaba kangbuna thabiyu tawringai chenba nanghodaba nupi yauna nupa khara sakhangdaba khulai paibasingna namyangda lisaina lakre hairi